अहानबदा मरुओइबा पाउ पिजरी कर्नाटकादा लंबीगी एक्सीडेंट न मियोई तरा लेखिद्रे म्यांमार न चाही अमदा लोन यादबा माइग्रेंट लिसिंग यांखै मंगा हेना मरै पाक्ता हलनख्रे डोनाल्ड ट्रम्प एडमिनिस्ट्रेशन ना WHO दगी US तोकनबा सेम साख्रे अमदी गवर्नमेंट ना पताउदी फैमिली की मिंगद लैबा लुपा करोड़ लिसिंग 15 की प्रॉपर्टी मतलब याना लैरी खुरुमजरी ममी टीवी ना संदोकचरीबा चिंगलोन वांगमगी मपाउ मिटिंग ताबिरिबा पुमनमकपु निरुपमा मुतुमना तरामना उक्चरी पाउ संदोकना पिजरी कर्नाटका की उत्तरा कर्नारा डिस्ट्रिक्ट थोकिबा लाइबक थिबा लंबी की एक्सीडेंट अमदा मियोई तरा सिरे कुनलोम सोकपदगी लाइकनखरे हाइरी थौदोक अदु हौखिबा अहिंग यलापुरा हाईवे की कोलापुरादा मना मसिंग अमदी उहै पुरकपा ट्रक अमगा ट्रिपर अमगा थेंजनबदगी थोखिबनी हाइरी थौदोक असिगे मतंगदा उत्तरा कर्नारा की SP ओइदिबा M नारायण फोंदोरकपगी मतुंग इना हौखिबा अहिंगदा यलापुरा हाईवे मनाक्ता लैबा गोलापुरा विलेज दा मना मसिंग अमदी उहै पिक थना पुरकपा ट्रक अमगा ट्रिपर अमगा साफु कना थेंजनखिबनी मदुदा मना मसिंग पुरकपा ट्रक अदुदा तोंगलकपा मियोई तरा खुदकता लैखिदबनी हाइरी अतोपा मियोई कुनलोम अशोक अपन नंखी अशोकपा सिंग अदु मनाक नकपा हॉस्पिटल दा पुखतुना लाइकनखि हाइरी ट्रक अदु मना मसिंग पिक थना पुरकतुना साबानर दगी लाखिबनी मखोई कुमता वीकली मार्केट अमदा पोटसिंग अदु योनबा पुरकपनी ट्रक अदुना गोलापुरा की फॉरेस्ट अमदा कंट्रोल मांगखिबदगी थौदो अदु थोखिबनी हाइरी ट्रक अदु मीटर यांखै लुबा मफम अमदा तादुना अकाय अथोय नंखि हाइरी म्यांमार की गवर्नमेंट लिसिंग अनि कुनगा हुमदोगी अक्टोबर मंगा अमसुंग लिसिंग अनि कुनगा मंगा की जनवरी 18 की मरक्ता पुन्ना मियोई लिसिंग यांखै मंगागा चात्रेका 13 मखोई मखोई की लेबाक सिंगदा हलनकी हाइना स्टेट न चलाइबा पाउसे म्यांमार एलिनाना लेबाक पोको नुमिता रिपोर्ट तौकी हाइरी म्यांमार दा लोन यादबा माओंगदा चंगबा फॉरेनर सिंग अयाम्बना युमथंगनबा लेबाक सिंगबु लनाई काननबा फंगनबगिदमक ट्रांसिट पॉइंट ओइना सिजिनकी हाइना इन्वेस्टिगेशन सिंगना उटकी हाइना रिपोर्ट असिदा यावरी मखोई लोन यादबा माइग्रेंट ओइरबसु गवर्नमेंटना लोगी मतुंग इना इन्वेस्टिगेशन सिंग चथकी अमसुंग ह्यूमैनिटेरियन रीजनिंग सिंग अमसुंग इंटरनेशनल फ्रेंडशिप की खल्लगा मखोई मखोई की लेफम सिंगदा हलनखिबनी हाइना रिपोर्ट अदुना मखातारी इंटरनेशनल ऑर्गेनाइजेशन सिंग खुसमनरगा गवर्नमेंट ऑनलाइन स्कीम सिंग अमसुंग गैम्बलिंग एक्सपोज तौबा अमसुंग थिंगनबा लेबाक थबक कन्ना चथरी हाइरी हिरम असिदा मतेंग पांगनबा रीजनिंग ऑर्गेनाइजेशन सिंग अमसुंग सिटीजन सिंग दसु तक्सिली हाइना रिपोर्ट असिना मखातारी डोनाल्ड ट्रम्प ना US की प्रेसिडेंट ओइना हेक वासखिबगा वर्ल्ड हेल्थ ऑर्गेनाइजेशन WHO दगी US लौथोकलगनी हाइना लौथोखरे डोनाल्ड ट्रम्प ना UN हेल्थ बॉडी असिबो कोविड-19 क्राइसिस निंगथिना हैंडल तौबा ngamdaba अमसुंग रिफॉर्मिंग सिंग पांगथोकतबगी मराल सिखरे मरक असिदा चाइनाना लेबाक पोको नुमिता WHO सौगनबा लेबाक सिंगी अचेतपा फिरेप लौथोखरे निंगथौकाबा नुमिता वासकलबा मतुंग डोनाल्ड ट्रम्प ना WHO दगी अमेरिका लौथोकनबा थबक हौनबा एग्जीक्यूटिव ऑर्डर अमा सही तौखरे बैलेट बॉडी असिगी US तोकनबा ऑर्डर पीबा सही मंगा फादबा मतमगी मतुंगदा महाकी असिना अनिशुबनी हाइरी ट्रम्प की खोंगथांग यानिंगदबा फोंदोक्तुना चाइना की फॉरेन मिनिस्टर की स्पोक्स पर्सन गुओ जिया कुन्ना लेबाक पोकपा नुमिता हाइखे वर्ल्ड हेल्थ बॉडी ना मथौ पांगथोकपदा चाइना ना मखाताना सौगतकनी हाइनसु महाकना मखाताना फोंदोखी।
Madhya Pradesh ki tongan ba mafam singda leiba lupa crore lising tara manga ki value oiba lam yum amadi palace oiba mafam khara state government na enemy property act 1968 ki makhada lausilaba yana lei hairi lupa crore lising tara manga rom ki value oiba property asi Pataudi ki family ki mingda leibani hairi masi ki saruk khara Bollywood actor Saif Ali Khan mapu oibani hariba property sing asi Saif Ali Khan ki mapa leikidraba Mansun Ali Khan Pataudina hotel chalaiba mioi singda list oina sandokhibani NDTV ki report ki matung ina hariba property asi ki matangda ing lising ani ga tara mangada thamlamba athingba adu handakta Madhya Pradesh High Court na lokthokre Yamna singthaningai oiba court ki ruling amana hariba Pataudi family ki mingda leiba property sing asida thamlamba athingba adu khudakta gi lokthokle property sing asi Saif Ali Khan na angang oiringai da leiramba mafam sing Flagstaff House Nur As Sabha Palace Dar As Salman Habibi Bungalow Ahmedabad Palace Kohe Fiza na chingba singchu yauri government ki matung ina masigi property sing asi hojik Pakistan da leikraba Pataudi ki family ki nupi amana influence piduna lei hairi maram aduna government na enemy property act 1968 ki makhada loksinba yai hairi Tha asegi tangkunda United States ki nipuga taret suba president oina office paiba haukraba Donald Trump administration na ahanba priority adu India da piduna laibak adugi anoba official singa loinana India gi foreign minister S J Shankar ga mifam pangthokre foreign minister S J Shankar asi Donald Trump bu US ki nimpu taret suba president oina wasakpagi thauram adu saruk yakibaga loinana hauze Washington DC da leiribani hairi Mifam adu Donald Trump administration gi ahanba foreign laibak amaga unabani hairi masina Washington na New Delhi bu maru oina lawi haiba adu utli US ki state secretary Maro Rubio amadi national security advisor Mike Waltz na India gi external affairs minister S J Shankar ga unaduna laibak ani gi leinariba mari gi matangda wari sanaki panba yabadi handak pangthokliba laibak ani gi mifam asige hek mamangda ahanba Quad Ministerial Meet amasu pangthokrabani haire China ke President Xi Jinping na laibak pokpa numita mahaka pham manaba Russia ke Vladimir Putin ga video call amada wari sanakre haina Beijing state media na phongdokre January 12 gi numit yungba pung matung Beijing gi press hall of peoples da G amasung Putin video gi khuthang da unakre haina state broadcaster CCTV na haike video call da khana khiba adugi marol singdi broadcaster na khudaki oina pankhide lising ani kungani thoigi February da Ukraine khudum channabagi dama Russia na landaba haukiba matamdagi China na leibak asibu neutral oiba party ama oina uhannaba hotnaduna lagli haire adubu Beijing na Moscow gi naknaba political amasung economic partner ama oina adumak leiri amasung lan asi kaidongnungda yaningdaba phongdoktri hairi Indonesia gi main ithat Java nong kanna chubadagi ching kinthaba amadi turel pathoktuna manak nakpada leiba khun singda leiba mioi tara taret sikre mioi nipan hena thiba khangtri hairi local disaster management agency gi official na phongdokhibada central Java gi Pekalongan da nong kanna chubadagi turel sing kaiduna khungang mapan ising thumjinki thodok asida khwaidagi phibam sokhiba Pitum Kriano Kungangdagi rescue workers singna asiba haksang tara taret fangki atopa mioi nipan amana thiba khangtri hairi loinana asokpa mioi tara mathoi layangnaba hospital da pukre hainasu local disaster management agency gi spokesperson Abdul Muhari na phongdoki
Baba Ramdev amadi Acharya Balakrishna Phanabigidama Kerala Court amana warrant issue taukhre Saknairaba Yogi Guru amadi Patanjali gi founder amadi Mahaki Khongburoi Acharya Balakrishna bu Kerala Court amana Phanabigidama arrest warrant issue taukhre haire Baba Ramdev Acharya Balakrishna amadi Patanjali Ayurveda hairiba Patanjali gi marketing gi thabak tauba miyamda aranba advertisement kaya sandoktuna Patanjali gi product sing laihanaba honai haibagi case chenaduna lakibani makoi gi mathakta Drugs and Magic Remedies Act 1954 gi makhada wakat thangalakuna court asina makoi bu sumon tawraba matungda court ta laktabagi dama makoi bu phanaba arrest warrant issue tawkhibani hairi ningsing bayabadi Baba Ramdev Acharya Balakrishna amadi Patanjali company asi haukiba chahidagi hauna India ke tongan ba mafam singda aranbe advertisement gi damak legal proceeding mayok naduna lakibani Patanjali gi haksel ga mari leinaba product sing sizinabana mioi bada anaba kaya ko khanba ngami haina lana claim tawrakpadagi wakat kaya thangalakhi basu laikhre hairi hairiba wakat sing adugi manungda Patanjali gi blood pressure wangba amadi diabetes naba phanba ngami haibasu yauri tha ase gi tara mangada Supreme Court na state amadi union territory singda section wat thamduna leibak asida tongan ba company sing amadi mioi singna lana lamjing by advertising santokpada kari action lokhatlabage haina taksilakhraba matungda Kerala gi court na Baba Ramdev Balakrishna amadi Divya Pharmacy gi mathakta legal action lokhakhibani haire Assam Rifles na Tripura da operation Sathabada mioi anidagi crore tarani thoiromgi senfam oigadaba methamphetamine tablet fare haina phungdokre pharba mioi ani adudi Kanai Das sahi kuntraga taruk amadi Krishna Kumar Sankar sahi kuntraga nithoi makoi anima West Tripura district tagini hairi pharaba drug sing aduga loinana mioi ani adu makhataba investigation gidamak Directorate of Revenue Intelligence ta khusinakre hairi Uttar Pradesh ke Prayagyasta chathariba Mahakumbh Mela lising ani kunmanga asibu coverage taunabagidamag North East State Arunachal Pradesh Assam Manipur Meghalaya Nagaland Sikkim amadi Tripura ge journalist mioi taraga mari delegation ama numit humni gi khungchata chatkre hariba journalist tour asi Press Information Bureau PIB amadi Uttar Pradesh government na sinlangbani hairi Mahakumbh Mela asi Hindu Singi Yamna Maru Oiba Chahi Kayadagi Pangthoktuna Laklaba Thauram Amani Maram Asina North East State ke journalist Tara Marina Pangthokliba Festival Asibu North East Miyamda Pogdambina ba media report Tobiduna Pangthokliba Festival Asibu Hena Khanganabagi Damak Hairiba journalist delegate Sinkibani Hairi Haukiba Kumja Lising Ani Taramapanda Mioi Crore Kungamanga Henbana Festival Asibu Yengba Laki Kumsi sahi asige oinadi mioi crore nipuga manga rom festival asibu yengba lakpa yai thajanari masigi manungda mapa laibaki mioi lak taraga manga pangthok liba Mahakumbh Mela asi yengba lakani hainasu panari Aroibada maruiba pau amuhana pizari Karnataka da lambigi accident amada mioi tara laikhidre Myanmar na chahi amada lona yadaba migrant lising yankhai manga hena marai pakta halankre
Donald Trump administration na WHO dagi US toknaba sem sakre. Amadi government na Pataudi family ki mingda leiba lupa crore lising tara manga ki property matlaba yana leire. Hauziki oina Mami TV na sandok chaba Chinglon Wangmagi Mapao loisinjare makha taba pau gi damak mityeng taduna lebiyo.